Hospital da anabasing doctor singi asoibana laikidre hairabadi wakatlaga sabsana thigatpa yai amadi doctor gi asoiba leiramba tarabadi serak phangani haina RIMS ki director na phongdokiba wafam adu yamna pukning thaugatningai oi. Doctor lai nate anaba khudingmak doctor gi manak amadi hospital bu yaurabadi karisu tauraroi haibasu yaba nate haibasidi doctor su khangi anaba amadi anabagi kangbu yauna mi khudingmak na khangba ngaktani. Doctor gi manak bu yaurabadi natraga hospital bu yaurabadi anaba khudingmak natraga nungaitaba pumnamak sungsoi soidana hekta faragani haiba leitrabasu haksang bu nungairaktraba amadi anaba leiraklabadi doctor gi manakta amadi hospital da chatlabadi phagadaboi ningi. Khangba ngamdaba anabana farfar haiduna laklaga hospital yauduna doctor na yenglaga hidak ama kapada anaba phaba matamdadi doctor adu laigumna anaba amadi anabagi kangbuna lawi hospital buna laisang oina launai masi miyoibagi mahausadagi loinaraklaba maongni. Numit kharani asida institution amada thoglakhiba thodoksing yengluraga doctor ga anabaga amadi anaba singi kangbuga hospital authority ga leinagadaba marida asauba ahoba leibagum taure. Numit kharani gi manungda khongtekpagi mironbagi yauna pukhalakhiba miyoi manga leikhidaba nungaitaba wafamsing thoglai. Wathok lanthok oinaraktuna doctor da khut tharakpa yaurakle. Doctor da khut tharakpagi phibam lakpa asidi nungaite. Doctor amatana mahaki midyeng makhada leiriba anaba singbu sehaningba yauba hunade anaba natraga nungaitabadu fahankhiba aduda doctor adu penjagadawribani. Mironbi nupi singna nungsiraba macha mamita uzaraga machaga harauna mayumda hankhiba adu doctor na pamlibani. Adubu haukhiba matam kharasida miyoi manga mathang leikhidaba asidadi leikhidrabigi kangbuna phongdokpa wafamsingi matung innadi doctor singi asoiba thausadaba amadi hospital authority gi seksindaba amadi asoiba leibadawna tauri. Layingbada amadi anaba singa loinabagi maongda awatpa leibagi wafamsing phongdoknabata natana leikhidraba matungda phawba authority singna anaba natraga asokpa miyoi leikhidabagi awaba nungaitabana thanbata natana thawoibidabagini haiba wafamda pendaba leiriba anabagi miyoisingda thawoi usitabagumba maong utli haina phongdoknaba yauriba asina sumba tarabadi madudi hena laibak thiba phibamni tauroidaba thawongni. Doctor ga anaba amadi anabagi kangbuga leinagadaba marigi matangda asauba ahoba asoiba ama leirakpa kuire. Masi haiduna su doctor singa anaba amadi anaba singi kangbu singi marakta leinariba mari amata fatre haibadi nate. Anaba amadi anabagi kangbuga doctor sing amadi authority ga tathok tasin tawbagi phibam kyasu leitaba nate. Tawbatabu mari fattaba manba maongda pamdaba thodok hek tholaktuna anaba singnadi amadi anaba singi miyoi singna laigumna lauriba doctor sing amadi hospital singbu lana launabagi maram sing oihali. Medical science na khamthengna chawkhalakpada natana chawkhatpagi thak manglomda khongjen yangna changsilakliba matam asida khongtekpana maram oiduna mi leikhidre haiba tarabadi miyamna penafam thokte. Stroke tawi haiduna pukhalakhiba anaba amasu suti numit oibana senior doctor leitabana ningthina layengbagi thabak chathadaduna leikhidre haina leikhidrabagi kangbuna phongdokhiba leikhre. Lengjum nabagi pukhalakhiba anaba ama ngaihak layenglaga karisu tauroi haina puthakhraba matungda amuk hanna pukhalaklaba matungda leikhidaba yaukhre. Doctor singna thawoibidabadagi leikhidabani haibasina sumlabadi yamna laibak thibani. Amuka hena nungaitribadi matam sangna check-up tawduna lakhibi maunha ama angang unaraba matungda leikhidaba asini manaba thodok amasu hana thokhrabani. Haujikti miyamgi irangda doctor fawbada khut tharaktuna layengbaga mari lenaba thabak ayamba lepkhiduna miyamdi hainingai leitana khudongchadaba phibamsing mayoknaduna leiri. Numit kharanigi manungda oirakliba phibam asidadi karidano kadaidano yamna thina soirabra amadi doctor ga anaba amadi anabagi kangbuga leinagadaba marida ahoba leirabra layengbagi maong matawda soiba leirabra authority singna logadaba thodang laudrabra haiba wafamsing thoglakli. Phibam asida asum leibadi yaroi soidana waroi oiba maong amadi lakani. Tawbatabu kanana lanba natraga kanana chumba haibadumadi khangdokpa chumgani. Aranba singi mathakta thabak lokhatpa chumgani. Thigatpagi thabak chathari hairaga namsinduna thamkhiba chumloi wathok chawkhalakani. RIMS ki director na internal inquiry committee da natana state ki thaki independent inquiry committee amasu semle. Inquiry chatharaga kariguma doctor na mara leiramlabadi suspend tawba yauna action lokhatkani haikhiba leire. Afaba khongthangni adubu mamal yamlaba miyoi kharagi punsidudi amuk halakpa yararoi. Compensation phana yamna pirabasu nanghoriba awamaisa adudi kokpa yararoidabani. Wafam asimakna doctor singbu makhoina layengliba anaba khudingmak hinghandaba yaroi haibadi nate. Tawbatabu doctor ga anabaga leinariba mari fatte. Authority natraga doctor na anaba sing thawoide anabagi miyoi sing usittana loini haiba wafam hek lakliba si leihandanaba hotnaba amadi changli. Wafam amana mi siraba matungda doctor singda maral siduna yumpham yaudaba wafam sandokpiganu haibagi mahutta asumba wafam miyamda khanghanba susummi.